Numi karani ki mamangda CC higher secondary school ki yam level satra yam mana school ka jalakana classroom da laiba satra yam ko solve tawba hawaki aduna maram oiduna koi sigi protest masigi protest ya si pangthok chedini mahiroi sing gi tampham sang hai tare ko temple of learning asidai sida bus hatra mahiroi chani chahum mukna adugumba violent activity thong chathara ko se yamne mar uthi akoi di tung dumbi role ni direct tamdana do ani satra sansa satra naharon hai basidi lamcha de pha etiquette na pik thalaba mi ama oi ga do bane aduna tadana mi atopa school amada kaisu laitaba wafam amadagi mi amagi school amada mi hat urake tukurake haibagi wakhalon da moi mayam ama changchalakwa koi yazalungi yamna ngaitaba society tairiba society asigi mamine na so ai haijani ni moi da tar bawsiki tawri do mon se society di tairiba music lairiba society sigi reflection ni haijani ni aduna maram aduna ziki satra naharol singse chumba lambi da porake haiba taragadi mama mapa oiriba obiriba singdu achauba daita ma lai ina haijani aduna music maya mama mapa singda appeal tabjani ni se adugumba satra naharol singdo tungi yumbi rol obiriba porana na ba khaba pokta ibiduna school gi atmosphere da agi school gi atmosphere da pukning changna ba biyu haidana ina haizani aduga amana koigi social media da thokiba ngai da thodo aduga koigi satra mayam ama khanara abanina satra masen khanara abanina satra school gi ba kunu soki aduga oza su agumari tani kete kawgana panjaba yaunaki aduga koigi satra CC gi oiba satra makaksu moi soki adigi satra do social media da rumor amaka yamtana chali madagi koigi school gi ozana phubani haidana madu yamna kai haini baseless allegation ne na ina haijani ne yamna taizada ba yumpham ni adudo adugi school sida satra mayam ama akoi bu attack tawurage khururage chenjila ko satra singdo madu boba sokpa panba yaudana baina nazari ba satra do mon the allegation tawbise mon the accuse tawbise ni nai ikina ko tawbiganu now satra naharol sing satra nang chasingna direct da oina thawai yauna ba ai insinity ba ni aduga amarunda sigi kesi district commissioner ki level degi district police head office ki level degi national school ki education director ki meeting makha da investigation chathari